पाक्चुलेंफम उइबमर उइब पाउ खर अपडेट तौजरे कोहिमादा इंडिया G20 प्रेसिडेंसी की B20 मिफम पांगथोखरे इंडिया की प्रेसिडेंसी न नॉर्थ ईस्ट स्टेट्सिंग दसु अफबा मरी पुरकलगनी आर.के. रंजन नागालैंड की कोहिमादा इंडिया G20 प्रेसिडेंसी की मियंग मखा दलेबा कसिगी तोंगन तोंगन बा स्टेट्सिंग द पांगथोकपगुम B20 की मिफम पांगथोखरे मिफम मस्ता मणिपुर की लोकसभा की MP ओइबदा नतना मिनिस्टर ऑफ स्टेट फॉर एक्शन अफेयर्स एंड एजुकेशन आर.के. रंजन सो सरुग्यारी मिफम मस्जिद सरुग्याकीबा आर.के. रंजन की वरोलदा प्राइम मिनिस्टर नरेंद्र मोदी की मियंग मखादा इंडिया प्रेसिडेंसी G20 ना अवोंगनोंपोक स्टेट्सिंग दा इंटरनेशनल लेबाक सिंगा फबा मरी थंबगा लोइनेना रीजन असिदा अवोनबा कुदोंचाबा क्या फंगबगी थाजबा लेरे कोहिमादा ngasi पांगथोकिबा B20 की मिफम असिदा नागालैंड की चीफ मिनिस्टर नाइफियर यो चीफ सेक्रेटरी जालान एडवाइजर ऑफ एग्रीकल्चर नागालैंड अमदी कन्फेडरेशन ऑफ इंडिया इंडस्ट्रीज CII नॉर्थ ईस्ट काउंसिल प्रदीप भागला अमदी तोगन तोगन बा B20 की ऑफिशियल अमदी अतई लेबा क्या की ऑफिशियल सिंसु सरुग्या की एक्सटर्नल अफेयर्स मिनिस्टर आर.के. रंजन मखातान हाइकिबदा प्राइम मिनिस्टर नरेंद्र मोदी की हौकिबा सही निफान असिकी लेंगाता नॉर्थ ईस्ट स्टेट्सिंग दा अहोनबा क्या पुरकले रीजन असिदा एयरपोर्ट मपंदगी तरागा तरुकते हेंगतकी रीजन असिगी स्टेट कैपिटल सिंगा रेलवे इंडिया की स्टेट्सिंग दा अहनबोइन संभावरे नॉर्थ ईस्ट असी इंडिया की साउथ ईस्ट एशिया की गेटनी एशियन लेबाक सिंगा ट्राइलेटरल हाईवे इंडियन म्यांमार अमसुंग थाईलैंड की थबक लोइबदा कानाबा पीबा ngamlagane इंडिया की युमथंगनरिबा बांग्लादेश का मखाताना रेल लंबी समनदुल अफबा मरी थमलगने मिनिस्टर न मखा तारादुना ngasi कोहिमादा B20 की मिफम असिना सोइदन स्टेट असिगी फजरबा मफम सिंग असिदा हेना मगुन हापले स्टेट असिदा B20 की मिफम पांगथोकलिबा असि यामना मतम चाइ इंडिया की अनोबा इंजिन असिना रीजन असिदा डेवलपमेंट पुरकप ngamlagani हाइके अपुनबगी वखलो नमांगदा थारागा इकोइ खुदिमबक सांगसिन मिदरसि सारदा तप्पा तंगदु लेताबा लमदम अम ओहेनसि हारबदी आइगे फुरुप आइगे जाति हाइबा अकुबा वखलोल असि थादोगलगा आइगोय अपुनबगी हाइबा वखलोल असिना मांगदा थमलगा सांगसिनमिनसि हन बीजेपी मणिपुर प्रदेश की प्रेसिडेंट एसारदा देवी नफोंगदोक्रे वाफमसिंग असि इरमदम कनबा अपुनबा लुप इकलमदी सोशल अपलिफ्टमेंट ऑर्गेनाइजेशन सिंधुना पैलेस कंपाउंड लेबा इबोयमा सुमांग लीला संगलेंदा पांगथोकपा तारारक सुबा सजिबु खुदोल तंबा इगे खोंगल लीबगी थरमदा मांगना फोंगदोखिबने मांगना मखा तारादुना अपुनबा मणिपुर अमगी सकतम अम सागतमिनसि हायरबदी साक्सु साक्सा युथक फिजेट लाइटें खेनरबसु आइखोय पुनमगसी मणिपुर इमागी मसानी हाइबा वखलोन चेनबा मथौ ताइ आइगे हाइबा वखलोल असि तुंगदा थमलगा आइखोय हाइबा वखलोल असिना महोत सिलगा थबक तौमिनसि हाइगे थारोमसदा इकल की प्रेसिडेंट एल मेमा लैमा सिरका की प्रेसिडेंट सोमरेंद्रो थोकचोम नेखल बेस्तप्रिया मणिपुरी महासंघ की प्रेसिडेंट अनिल सांगा गौतम नसिंगबसु सरुगाके सेंगलबा इमा कोंदोंग लाइरेंबी असि मणिपुर की लाइकांगबदी मियाम अमुक हेना सेंगत सागत हनिंगी प्राणोय मणिपुर की पुवारिगा सागोनबा मफम सिंगी मरमदा थिजिनबा मदि लेफम सिंग खुरुमजाबा लाखिबा पेट्रियोटिक्स राइटर्स फोरम त्रिपुरा की एडवाइजर निंगोंबम प्राणोय मदि प्रेसिडेंट गुरुमयम ब्लिपप शर्मा अनिना ngasi मोरेदा लेरिबा इमा कोंदोंग लाइरेंबी अमदि इमा इमोइनगी खुबमदा खुरुमजादुना थौनिख्रे पेट्रियोटिक्स राइटर्स फोरम मणिपुर की सेक्रेटरी राकेश नावरेम अमदी सोंगथाम जेबोरता नावरेम रोमिलाना सिंगबा लुबलोई क्याना सरुक यादुना टेक्नोफोर्ट डिस्ट्रिक्ट की मनुंग चना लेरिबा मोरे की इमा कोंदोंग लाइरेंबी खुरुमबा फंगजबदा अपेन मपोलदुना निंगोंबम प्राणोय हाइकिबदा इंडो म्यांमार बॉर्डर ट्रेड लेरिबा सेंगलबा इमा कोंदो लाइरेंबी असि मणिपुर की लंगाक अमदि मियामना अमुक हेना सेंगत सागत हनिंगे लाइफम असि इंटरनेशनल बिजनेस हब अमसु ओइरिबा मोरे की थोइथोकना सिंगथानिंगै ओइबा मरुइबा मफम अमने मफम असि थापलब त्रिपुरा दगी लाक्सरगा इमागी मसाइकुंदा संगजदुना इमाबु खुरुमजबा फंगजबा असिमगना अयाकी मणिपुर की खोंगसत असि अमुक हेना मपुंग फाले त्रिपुरा लमदमदगी मितै इसिल इनाउसिना लाक्तुना इमाबु खुरुमजबदा हराव नुंगाइबा फोंगदोकपगा लोइतना इमा कोंदोंग लाइरेंबी हराव कमिटी की कल्चरल सेक्रेटरी से ओरिबा पीबा मंगांग तोलेन सनाना फोंगदोखिबदा इमा कोंदोंग लाइरेंबी असि थोइथोकना मतिक मयाइ लेबा इमानी इमागी खुबम असि मोरेदा लेहिबा खुबम असि नतना मणिपुर की मफम अमतदा लेतबा सेंगलबा इमागी खुबमने इमागी हरावबगी थौरमसि लाग्लिबा एप्रिल 12 दगिना मेगी सैसत अनि फावबो नुमित 12 सुबना पांगथोकनरबा थौरांगले मणिपुर अमदि मणिपुर की वांगबदा सोजाइनना खुंदारिबा इसिल इनाउसिना हरावबगी थौरमसिदा सरुग्याबा लापियो हाइगे
ngasi ki khongset adu lusing ba Patriotic Writers Forum Manipur gi Secretary Rakesh Naurim na wafong kya phongtuk laduna hai ki bada mida yai khoi gi haukraba ipa ipu sing thambiram ba tairen gi sanafung ngasi su ima kondong lairem bigi khobam da ngakuna thamlamba simak apen ba poge ima gi masai kon asida lai khurumba changlakpa khuding da tairen na tingtok laikok pibagi thoram pangthok piba asina mitai aikoi gi ari basana bising ngakli habigi taseng ba khudam oire ima kondong lairem bigi harau ba amadi khobam masiba sanggot pada manipur da khunda minari ba isilinau marwaina maitai isilinau sina mateng pangmina si aikoi su angam ba mateng pangani aibaga loinana lai harau ba thoram da mateng oina ba angam ba selki mateng supiram khe Sengmai polis na miyo ama yungau leader sanipan taraga kona na fagat kre. Ngarang numidang pungmapan makaram tabada sengmai polis ki OC NG Johnson na lusing ba polis tim ama sa thagiba drive da miyo ama yamlaba yungau leader sanipan tararongga kona na fagat pangam kre. Sengmai polis na yuga kona na fagalaba miyo adu Imphal East ki tangkham awang laikai daki haujik na Imphal West ki awang laikin thabi Santipur da leiba Sanjam Tomba sahi yang kai gamari apopa laikitraba mari kawe. Mang makha taba ain goi ba tabak laukan na bagi damak phagalaba polam sing aduga konana excise police station da senakre haire matam koina yen aduna lakpa mafam da saramba club building amasido khre matam koina dagi sayan aduna lerak laba laifam sifai da leiba laikhidrapa maifam ongbi mukhi devi lamda sava club building ama district and session judge court Imphal East ki order amagi matungina Imphal West district police ki SB Dr. S Ibomcha Singna lusing duna Imphal West police amadi Imphal East ki CDO tim manga galoina club building adunga si ayu angan bada ayat apan amada yaudana thugai kre laikhidrapa maibam ongbi mukhi devi ki hanagi pata number 212 amasung housing na 201 oriba asta egar 0.06 lom park sawa mafam da singmai rongi club ama sajin badagi sahi yangai gani thoirom lam asiki matangda sayna duna lakpani haire ngasi club building sido pagi tabagadu ayupung ahum dagi horaga pung mangam akhairum taba phawa sathagi haire makatarakwa atopa editorial ki kalamda manipur gi issue sing aikoi gi state manipur si apikpa state amani adobo aikoi gi state asida thoklipa issue sing asidi loiba COVID-19 habi yai housing state asida palepa BJP na lusing ba government asida maya kava nisagi mehukta war on drugs haina phawa Mingthol aduna akan bakong jang silipani hariba tanja asta manipur gi langphai da mapan dagi mitop sing lona ana yada bomong da lepa leitana jang silakle haiba dagi hariba hiram asom da so hojik manipur government mari leina ba lakor pam thok patabak sing khongthang sing laukali bane hiram masigi matang da manipur government hojik asom da manipur da sanglakliba immigrant migrant sing asigi damak akhana na makoi gi damak laifam kem phawo sana da bagi khongthang laukot pa leikrabane asom da temporary oiba center ama asomna temporary oiba shelter ama government na sinpiba asna manipur da lona mitop sangsilakpa lona khunda silakpa adudagi kharagi makhai gi kanbangam gani haina khalle masimakti afaba khongthang amani hana lawbi phawa yai aduga hariba marak asida haukiba March 15 da kangpokpi district ki modbong model village da class 12 tamliba mahiroi ama kaptuna halambaki wathok ama amuk thorakibane mihada sigi matang da imong manung amadi JSN na mihada sigi meyokda khongjang changsilakibani hariba khongjang adugi matang da su manipur laingana matam chana thabak lawkatuna pamdaba wathok lanthok kya thorakpa yana lairamba du matam chana loisin kredi haibabo masusu laibak ki oiba thawdok wathok amani haiba tabani maragasda amuk rems ki thabak lawbagi matang da all tribal students unit manipur asomna yaning daba wafum kya phongdorok paga loinana hiramasigi matang da shutdown yauna khongjang changsen gani hana toramba du su April marida authority sing ga wari sanaraduna yanaba purakre rims da group C amsong group D ki thapak lawda reservation ki matang da chanagada kanglon sing ngagi gakte habagi wawdagi asomna sanction gani hana toramba khongjang sing adu hariba wari sanaba asta yanaba purakhibadagi asomna sanction gani hana toramba khongjang adu handokibani amarumda amuk hauzik social media ki site sing ki manungda amu horiba Facebook da lining laison ga mari lainaba bioi amadagi thawlakiba wathokama asum chawthortuna ajobe isu ama oiribane hiram masigi matangda manipur gi rai sabha gi MP su oiriba iningthau laisemba sana jabun su mai hona asawba galoinana asawba phawba galoinana asawba gi wafam kya ama iningthau gi Facebook account ta thagalakiba miyamna unakibane hariba thawdoga sigi matangda wangang loi oikiba miyoi aduna sengtok warol ama lepak miyamda thamlakrabasu hauji phawba lepak miyam gi asawba adudi yan handadri hana lawba yai adoga hiram asigi matang da hojik phawpa manipur
Laingaki maikadagi wafam amata phongdorapadi leitri haibabo Chief Minister jauna atopa MLA Mandri kharana di laining laisonda amana amabo hunaba fatte haina hauzik thokliba wathok asibo nakoinana council aduna wafam khara phongthoknabadi aikhoi pumba unarabane Laibak ama state ama leiba tarabadi masana thaudok wathok kya ama lepa leitana thokpa haibasidi masana tarabane ado baikoi gi pikraba state asida thokliba thaudok wathok asidi wakhak yaman khre haina khalli state asida thokliba thaudok wathok singa sidi onthokna yaman khre haibe yai Mathakta sukhara di panjagre state asida haujuk thokliba wathok singa siki manungda margoiba khara pan batarabadi drug gi wathok illegal immigrant gi wathok border issue gi wathok singa sini haibe yai aduga drug gi wathok asiki haujik asoba issue ama oiribani hariba issue asiki manungda poppy plantation WY tablet ki wathok heroin number 4 ki wathok na singba kaya ama leiribani atopa editorial gi kalam amadaso ikai bana sire amukhana tawrakano Haukiba Mars Kungataru, Lissingani Kulumdoida, Infantaki Lapna Leba, Kungangi Mafam Madaleba, Lighting Amaki Lisang the Pang Tokiba. Lightning at the like your wapo Sandopa Torum, Madam Yui, Amada Fondokiba Wafam, Nasiki Mapangal, Kalaba social media da, viral Oirakre, Taramadu, Mafamatu the Leba, seeing me from Amagi Weba, Aduga Makwena Susarugaba, Tauramne. Makwena Pamnasa Zaba Lightning, Lampil Aduki Oiba Tauramni, Aduga. Taramadu the Fondo Kriba Wafamaduda, Yaukiba, Waikarana, Ataba Miam. Toidok hindok na mitai gi proof gi miyoi singbo mating sogan kibane. Kamtheng na sawan kibani wai sing atu na mitai furup amasong mitai gi lining pan kibadi nate adubo. Purabasina yelaw ngaita gi pangtuk tu na lakpa lai kitraba miyoi amagidamak aroiba mathok mangam pangtuk uraba matungda manggarak pada masa gi thonggal natagan imong sangtengai da torokpa masil thabak amaba thawai na karem kathai na bayana na bagidamak. Lai gi wapau sandopa gi thorum atu da saruk yakiba Singmi Furupadu gi miyoi singda onsilaga nakoina sutawi haijilaga mapungoina atamna mitai furupgi sanarol adubo hantane yengbagi wagang amasong thaudo utkibani kamthengna wangpa thakda usit thawai daba utkibani madugi damak apana na mitai furupgi maming pankitrabasu ataba ogubasing maraktagi kharadi mai hauna saukibani saubagi hauna ba kari no pendaba wafung kya lairel matung a inbatu na mathang phongdok na rakibani Pendaba sounding bagi ondo na sak kalakiba maya dona akak araw ga loida na nongmai singjang yaw na hitarakada bagi pibam lakpadagi budi sengtorakre thabak hungat naramba mayam khara ing thanabagum tawrakle tharag hungat naramba mayam khara ing thanabagum tawrakle adubo adugumba mitai frup amasung lining gi oiba masat amabo chingmi frup amada onsilaga kedawbai ngangluribano haibane Laibaga sigi oinadi leiribam yoiba punamagna mana pamba lining lambil da sajaba yai ating bapide ayabo oina pi adobo lining ama saliba miyoi ama nadragana furup ama bo pambai ama sinaduna nadragana akan bapanggal na atopa lining ama danam full onsilan badi yade aduga atoba lining ama bo hundu nang hangsakpa lining khena ba masal gi marakta nungsinahan dana basin basu yade ating balai ating basigi pal namtherakba miyoi singpuna maral gi matung inba serak phangani Punamagasi lepak kasida hujik sana riba sana pamsu thokpa masane. Ato lepak ke sana bisibo thugai tuna khonggaw nakiba thawong. Satagriba atubu chawkhraba lepak kasigi lobo kokthong nagi haribra. Ngang sakriba myo eduna mapanda ki lakpa nadragana atopa forogi myo sing oiram labasu kadaino hairasi haibabo mitei masasu oirame. Masana pamjana maremgi miyam na phawba sana riba chawkhraba lining amada chatlagasu atopa lining amagi oiba lai ki maming Rama amasong Wahai nanda punsin aduna tholagasu mamingda mitai haibasisu sinnariba na mahak masamag mitai ni purabasigi miyoi ni haibasdi senba yaroi dabane ataba masana pamjana sachaba lining gi maramdasu phajana khangbagi phamthon phawba phangbagi mathakta mitai su oirga lebagasi lo khangdriba karigino mitai na adu phawba khanglamde haibasidadi ikaibana sire matungda tawrakanuko masana sachariba chawkhotpa lining adugi khwari gi senglaba lairik holy book sing dabu Atopa lining is anabi hundona karim kathaino haiba yarom kadrane madak thongbana sana bana tragana furup amagi miyoi singbu humduna punar bahona bada nasa gisu oiba mitai furup ta onsilakanu ko haujik su mitai nongsa maming ta ngai tribani kawgono nakala maromdana asaba laibo satlaga tarian khikpagi mawongda madin situna karim kathaina khibaramanandana sengtorakpa yabangam loi phongtong narakle Aukiba Mars Kunga Tarukda Sagangi Christian ki thorom amada mitai masa takelambam Ramananda kawa Christian lining zatpa miyoi amana
Sanamahi lining chachaba amadi Hindu lining chatpam yoi khudimangna miyam asiba matamda thongarda mai oklaga imungda sangdringaida Tayen mana ising khikpagi satnabibo numit aduda takhelambam Ramanandana function aduda thamba asaba leibo salaga Tayen khikpagi mungda matin situna karim kathaina khiba thawng yaningde loinana social media gi khudangda lale ngakbiu ana sengdor klipa wafam asi function abada ngangkhibagum miyam tinba mafam abada sengdor kadabani haina midai inat sengkot lukke secretary ai sana komba maitena thadorakpa serur mana phongdorakle mamang daso mitai masa khestan lighting satkraba miyoi amanasu ngamu usil sinbagi maramda karim kathai nabagi mongda una sinbana usil wana sinbana wasin haigadabani nungna sinbana nungsin haigadabani ana karim kathai nakhiba kya laikre matungda amuka namitai masa khestan lighting satkraba sing namitai gi lighting amadi sanabi bo honduna ngangbi ganu haire Amaramda sanamahi lining ka mari lainaba wafam tairen paibagi mongda tabada nungaitaba khara harka matin situna yamna leibak masa tadaba mongda maidai masa amu oina Ramananda takhelabamna utkiba do matungda tawdana ba leibak miyamna Ramananda bo warak watembagi wai khara haijna bo hona kibani wafam masita sagangi kom kurupna lana khanbi ganu haina kanglai salai apun balugi sekadari angang leiba maitena thadorakpa serula mana phongdorakle Kom purupna lana kanbi ganu haina kanglai salai apun balugi sekadari angang laiba maitei na thadorakpa serola mana phongdorakle matang asada thamjaning libo wafam de lining amagi wakal tanana ba lining adubo sachariba lining laison singda wangang bada adugumba furup amagi sanabi lining ga mari lainagira natragana laina roira ngangba yade haibane hena nuai tribadi tabiriba gospel outreach aduda yawiriba akang ai Christian lining boding thina khangbi raba maya maduni aran mata wasing matang matam chana warak watem tawduna lana satkriba lambi adu satkidana ba aikoi punna hona minase lamgi sanna masi sabagi wakhalol asi thadola si hairi amaromda mahirol dagi lining laison chanarak badagi ipanat ipunat kalagliba mapudi inang thawni aduna hauji ining thau laisemba sana jabun ining thau oina lairabanina takhelamba Ramananda haribana pa asina hariba waising asi lale haiduna Facebook ai khuthangda haibana yaroi singtamgi lining gi mapu oibi ba ming oina panjarabada ikai khumda bada patik sarba ining thau laisemba sana jawbagi sana sangkai sana konungda Ramananda masa laklaga lale haizaturiba pawwa maki maral ngakpiba ngamloi Poirai maitra bakta laibiriba furuk kudimana haurakpa laurakpa kudimakta kanglai inat sentha apun berlupna sarugya gani hari loinana maisa uningsing lupki maikai dagisu Ramananda gi thawong papenda ba phongdorakle nakalam romdasu lighting amana amobo ikai khumnana laiminasi afal kanglaiba Lighting thau sanamahi temple board ki makhada leiba amai piba aful lup kanglaifa afal kanglaifa na tongan ba lighting lup sing amadi leibak miyam gi mafum da wafum khara thamjari an afal kanglaifa ki secretary ke singkhai nganba mitai gi serola mana hairi serola dun makhata na hai kanglaifa manipur da laiminari ba tongan ba purup sing gi mafum da nungsi san laiminasi amadi lighting amana amapo ikai khumna laiminase kana gumbagi lighting lup sing na magi lighting lup lining lambi adu sandokna na banatragana sauthokna na bhawna bada atopa lining lambi da kair kadaba wai wata thawung kya tawdana ba ikoi khudimana wakhal tamina ba mathau dai ngasi bawda afal kanglei fakna singmi tami masin manau oibagi maribo amadi lining lambi ba ikai khumna ba utuna lagli tungda so masigi phirip asik wangmada kaidongnung da su lairoi adoma ko ikoi gi lining da khoi mahum da chaina thinbagum hanjen honarakla padi apal kanglei fakna matungda mikup ama fawa tumina lai thokloi Puruk bayagi marakta thorak kadaba nungai roidaba thawdo kya thoktanaba mari leinaba authorities na matik chaba thabak lawkhat piyu masina taduna mari leinaba authorities na matang matam chana thabak paikhat au duna nungai roidaba thawdo kya thorak labadi matang matam chana thabak paikhat au daduna nungai roidaba thawdo kya thorak labadi mari leinaba authorities na teksak pubi gadabani loinana imu naimu tanagadabadagi thingbiyu haire Myanmar National amal laikhidabaki matangda ministerial inquiry sathagadawri haukiba February 16 ki nungthil pung anirom tarapada Manipur Central Jail Sajiwa Complex da laiba Foreigners Detention Center da Myanmar National amal laikhidaba thawduk adugi matangda ministerial inquiry satharagani haire Myanmar gi Tamu district ki manung chana laiba Tamu village dagi Lamkosen Goite Sai kuntra gani thoi apokpa laikhidaba Songkholet Goite hariba miyoyasi laikhidabagi matangda sathagadawriba Ministerial inquiry statement piningba miyosina saliba April 13 phawbagi manungda masagi
particulars pikalak payagani ana subdivision master saumbung import is the notification amada phongdoragle statement pining bam US ki mapung phaba maming matha mapa mamagi ming mapung phaba laifam sahi sinpham mobile number amadi magna wow khangau ba thokdok aduki matangna singba akupo wafam sing SDM asigi office ta yaulakadabani haire inquiry asigi terms of reference di mathau karamna amadi kari maramdagi member national ado foreigners detention center sajiwa complex ta laikidabano haibagi pek amasung circumstances hariba laikidaba thokdok adu matamadu da thokhalamdaba yabra haibagi matangda su analysis tawgani masanopi ani singjangna yanduna hatkre tabada yamna nungai tapa thawdok ama oina mental problem leirabadu fa amana mahagi masanopi ani singjangna yanduna hatkraba matung thawdok aduba khamtok nana bhonaruba magi loina bi amasung mamong nupi buda aswaka pandangan kre ana police ki makedi ki phongdoragle police ki report matung ina thawdok asi rajasthan ki nako district ki manung chanba mafam amada thoki bani thawdok asi da senare ba mi adugi maming manram sahi yangai ga tariane mag parba darsar dagini magna singjangna hatkraba masanopi anugi maming Mira sahi kun gataruk amasung rekha sahi kun ne Mira amasung rekha bo kanan bo hona rupa bhagi nupi abasung mamong nupi dasu manramna attack toruk padage makoy ani asoka pandang khebani thawdoga sida soklaba nupi ani mak hospital pukhatuna treatment sathagre manram ge matakta IPC ki section 302 ki bakhata case register daukre special commando person ombudra ukrul da thajen kre handak ukrul district ki tongan ba mafam singda basak khangtaba kolai paibasna bomlang sinduna pokhai lamba danatana Miyoi kya ama sok pandangan bagi thawong kya sa tharali ba asing mari laina na manifo laingan na lakulakwa section tharang ki thapa kamok oina manipo police commando ki person umpudrang sawa tima mangarang ukrol district ki mafam singda thajen gre Imphal West district ki DSP operation MD Arias na lusingpo police team amadi Imphal West amasong SK special commando person umpudra mafam adu da thajen duna akan ba section tharang lakon na bakhangan gre loina na makoy na ukrol district ki tongan ba singna ba mafam kya da operation Sataduna kulai paibasing adugi kongkol lina da bahona ka dauri panbaja bade haukiba ning thawka ba nimita ukrong ki Biul and Baptist Church manakta bom pokhai bagi thawdokta nan manipuri manga asoka pan nang bagi thawdok thoke ba lai khrabani hairi aroi beda content sing asiki markui ba pau khara asiba pau dam jari ba Manipur local YouTube channel asidagi yang beri ba puna mapadaga jari channel isa dom da kana badi subscribe to be business subscribe to be mo loina na like and share to busu ka bi ka tupna makpo Amagana Tagasari.